Prime Minister Narendra Modi amadi Home Minister Amit Shahana Ahmedabad ke plan crash site chatuna yengshin khibagalunana laikat naduna lairi badlon surveyor ga unakre PM Modi na chat khiba khongchwet aduda ngarang thokhiba thodok aduna khwaidagi sathiba air disaster singe manungda amani haina fodoke Mahakalunana Gujarat ke Shem Bhupendra Patel su yauki amadi Crash aduda Hinghoraba Indian origin British National Bishwas Kumar Ramesh Hospital da unake PM na mahaki X account da Gujarat ke Shem oina chahi tarani thoi thabak tawramba Vijay Rupani na laikhidabada nuaitaba phondoke lunana Home Minister Amit Shah amasung Civil Aviation ge Minister Ram Mohan Naidu Kinjarapurna mafam aduda chatuna Crash adugi matangda wafam kaya su thamki haina mahakna makhatana phondoke